Mityang tabiriba pumnamakpu khurumjari Danip Taramnokchari. Sandok Chariba Thoram asi Impact TVgi Entertainment News Kyagi Paudam Puzarakliba Mami Pauni. Ngasigi Marifuga Tara Humdoirak Suba episode asida Kari Mapao Sing Puzarakliba gi haibudu thamjage. Spring Glow na present tauba Encore 4.0 haina mingthon ba isai nomai thorangi Mapao na episode asigi ahaba Mapao oina puzarakli. Rock fan ama oiramba Aditya Mais namda mahaki mapurup singna tribute pibu oina The Noisy Folks haina mingthon ba rock show pangthokkibagi Mapao na ani subara thamjari. Mathangda puzarakli ba asina Satyajit Bikin direction piba Khulaksa haina mingthon ba Manipuri feature film gi premiere show otkibagi Mapao ni. Chief Minister Artist Singi Tengbang Scheme 2021-2022 gi makhada khangatlaba Manipur Artist Singda Tengbang Pikibagi Mapao. Amadi Aroi Bada Thamjari Kumja 2021-2022 gi oina film gi lamda National Amadi State Level gi award fanglakraba Director Singi Okhibagi Mapao. So guys, ngasigi ahaba Mapao da puzarakli ba asi Spring Glow na present tauba Encore 4.0 haina mingthon ba isai nongmai gi thauram ama Imphal West District ki Patsoi de laiba HVS compound da pangthokkibagi Mapao asi miyam punna miing taminasi. Encore 4.0 sahi asigi oina Spring Glow na sinduna Patsoi gi ISBS campus ta pangthokre chahi khuding gi chathaduna lakpa Encore hariba rock show si COVID-19 na maram oiraga chahi ani lepuraba matung chahi asigi oina haukiba June 5 da pangthokkibani hariba rock show asida Ontrosius Discrepancy, Fringes, Nancy Celtic, Scarlet Vision, Oral Paradox amadi Eastern Dark na perform tauki loinana Encore 4.0 hariba asida miyamna yamna pamnaba maming leiraba afawba rock band amasu oiriba Eastern Dark na special attraction of the event oiki. Maya mutaram no okchari akhoi na leizari bumpham ase HVS ki compound manung dani aduga akhoi na mayam da yenghanjago doriba event asina Spring Glow na puthokcha ba Encore 4.0 hairiba adugumba event aduni adu ngasigi event asida pangthokka doriba band mayam ama perform tawduna mayam hojik audience se pick thana leire adu audience mayam gi manung da akhoi na perform tawraga band mayam se singsi su mayam su yengbiu aduga band singsi gi interaction ama tawraga mayam da su moi gi wakhalon da hojik ki kahata entertainment asi kamaina leibige habagi wakhalon adu mayam punna yengminasi aduna mayam hojik band ga unabagi tanja tu lominars mayam akhoi leizari se backstage ni Encore 4.0 gi hojik akhoi na mayam da thenanjaga doriba band asina yuthakwa hojik yam mingam ta habiro adu band je da karamba adi makhon yam taram ni ko khar launa ngange adu keno band je da kari oina artist je vocalist oina leibira adu maga habiram ai se drummer oin leibne ai mingna RK Beyond Dip ko okay songi gam ta habiramo I mean Suraj ai Vox on leibne Suraj ko okay songi band je kyam kuirage form to biba aseng bagi akhoi first show se aina I think 2014 hojik ko ina metal scene je akhoi Manipur ge de yamna improve ti oi hai tare ko yamna de metal je me amdi lai ba ado adumai di haning hana le film duga de 2014 da le me sin duga hojik 2022 je lai je ga de yam ti khena on bam di u bagi po akhoi sing asi gi bi akhoi gi kano se Encore 4.0 se CD aina khan bada ya mana hojik crowd so dum ya me duga aina khan badan pi ni na thaje okay yam nuai je yam phajana perform to biro aduga akhoi ju ngai rage le rage somde ki laura ge ai tare thank you okay, all the best okay, thank you very much Scarlet Vision akhoi gi band se Scarlet Vision hantak ta nauna form to zabane ba ko ado hantak ki thama phadri ado hantak katang nupi gi band oina form to zabane dubu drummer di nupa oi ado ngasi gi jana khoi gi di first time ne ba kaino to rise haidi perform to rise ado asoi angam budi khara budi yaw gra adu adum
ngamnababudi akoi dum haidi mayamangda adum kaino tawnababudi sakchakre tubu ngasi yamna big event ama oibasida haidi akoi shu kitang di pakhatleba ko adubu sumaina kaino tawba amada haidi big event amda akoi mayam yawba phangbase akoi gidi yamna laibak phaba mane na haina haijaningi. Hello, I'm lead guitarist of Scarlet Vision. Ado nana haibi se mamangda koi se handak koi Scarlet Vision di handak nauna form tau sabane ba. Ado mamangda ai hana bela to pada thoki tau zauri ado mamangda covid ka lai bagi koi thopa phangki da last year yaw sang 2000 kilo 2021 da thopa phangki da koi da yam nungai ta ba phaw ado handak ti ngasi di koi se tha amno da form taraga yam thuna ngamna badi thosare aduga yam nungai smaina choba mada ben mayam ga thopina ba ngamjabas. Hi mayam ado yamna interesting oiba mi amsu thengnare khoi ngasi Encore 4.0 jagi anchor haibi batare ko ado at least experience ka main tobige yamna wai as mai ne ko ka haitat pide sai audience ki response ju tum nungai bi bra yam thi no ai audience ki yam thi no ai ni ai da ngam ko ding dum khumbi re ko da ge leidana ai da hai bada response bi ta ba yo no ai te ba asi dum bi yam thi no ai audience ki wa ai ri ngasi anchor oina lak pani na ko ai mi ma yam je success anu ai ni it's their time to shine like ai da moi ke ka do ta chale di ko ado moi yu ka no ni na ko sani o phawe ai ma kha sei ne su sai ai da khang ma yawe khang na ba yawe ko ado khang da su ekta bit to ai di khai ba de okay yam nungai aduna hojik event mayam ama silai je Manipur da mathang adom na kai phawi ge hena nungai ba phawi bra hena adi hena phaning ba kari tips kumba lai bi bra mayam da dum share tawning ba ta yes yam nungai ba phawe hai di ko artist ahai ahai mayam leidana ko event to sindraga di moi kai da perform tawgani awna smaina event mayam sinbi ai je phai ba adu ano bani ai sunga si ha mane si lai je rocky my metal heavy metal ta ba ai ta de ba ai de pok mak ne ba sai je ko adu si ai to experience ngasi ha mane first ne ai khangawani mathang ne ka bai tawi khole do so much greed and fire. Maybe I'm crazy, always crazy, and it's true. mayam hojik akhoi na mayam na thengna hanjago dor band ajana 1000-inch melodies anchor 4.0 gi adugumba khanaba band ama khangni ado somda leiriba aigi yamasidagi minga leifamga aduga band asida kari oina leibibano haibdo adumaga haibiram aigi ming Bobby oinam aduga leifam na ya school adaga aida 1000 instance ki bass player oina lejabane somgide aigi mingna Kenneth Crism aduga sigi band sida vocalist on lejabne asengbade akhoi members sing de 20-25 years isai tawnar pa yaure also band sidi recently akhoi form tawbane kaino da hojik se Manipur da isai genre se loi suna bu uraga kaino se dang akhoi glam rock hai tari 80s ke sigi music se wat po ina tawba da akhoi pulap common noina pam genre ho ma do ana smaina side project ama tho je akhoi band am ta su leite na da mai recently tholak pane koi it's been only like 2 shows like we are adu ngasi Encore 4.0 na somna invite to birak na perform to video je adu kari phobi ge adu atop pen myam je thingna matam da isa da kari encouragement phobi bra kari phobi ge yam nungai sigi event sida smaina so ya fang base adu kogi atop pen myam se thengna da su adi kanga chana myam su yawe hana dagi already talent layer artist nga ta su oibane adu ai moi thengna sam nungai bam phause ai tare koi du se na thauna ma fange kogi akhoi su tung da matam da su ai tare ko su phana satki ge haibagi pot to thauna phang bai tare yam sauna thank you adura ngasi akhoi gi Encore 4.0 gi mayam ben mayam ase yeng biraga mayam je enjoy to biu aduga Mami Mapao na matung ta ba event mayam ama entertainment mayam ama pujaduna mayam gi mfam da laksage ngasi gi oina di matang se da lo chinjarage mayam tarang lukchari
Manipuri miyamna yamna pamnaba afawba band ama oiriba Eastern Darkna matam kuirabigi tungda event asida special attraction ama purakhiba sida Mami Mapao gi maikai apian ama phauzai miyam su soidana apian ba phaubiramgani khanjai matungda su event kya ama sarp yabirakho haisari Rock Puyam Pamjeramba Aditya Maisnamgi Anirak Suba Death Anniversary ge Mari Leinana Mahaki Marup Loi Singna Tribute Pibu Oina RN present Tauduna The Noisy Folks Haina Mingthonba Rock Show Pangthokibagi Mapao asi amuk Yingtaminasi Rock Puthawai Tazaramba Aditya Masnam ki second death anniversary ga Mari Lainana Mahaki Marup Loi Singna The Noisy Folks Haina Mingthonba Rock Show ama pangthokre present Tauduna SBS Ground Pachoida June 13 da pangthokibani High River Rock Show sida Dusty Strings Saihum Git Katricha Innocent Eyes High Vol Miwakching Project RGS Life in Limbona perform Tauki
Laikhidraba Aditya Maisnamda tribute piba oina RN present tawduna mahaki marup loi singna rock so mai pakna pangthokiba asimak thagatningai ni matang swaida yamna tienba break amatang logjege khongla yang hanjerake Impact TV bu mit intaduna leipiu Welcome back adom nim yang tabiri ba asi Impact TV de sandok chariba Mami Mapao gi Mari futaragu humdoi raksuba episode ni break ki matung da puzirakli ba Mapao asina Pibara Films amadi Soraren Films ki makhada Satyajit BK na direction piba khulaksa haina minthon ba Manipuri feature film gi premiere show Imphal gi Manipur State Film Development Society MSFDS ta utkebigi Mapao asi amuk yang tamirasi Pibarel Films amadi Soraren Films ki makada Satyajit VK na direction piba khulaksa haina mington ba Manipuri feature film ki premiere show utkre khulaksa haiba Manipuri feature film astigi premiere show adu haukiba June Mari the Imphal gi Palace compound laiba Manipur State Film Development Society MSFDS ki auditorium da utkibani Pibarel Films amadi Soraren Films ki banner makada puthokliba khulaksa haiba Manipuri feature film astigi writer amadi director na Satyajit BK producer na Barun Elangbam editor Biju music director Tenau SD amadi cinematography da Tarun Wang amadi Arun Khongmani loina na film asida Bobo Mallory Laitom Sa Priyo Gopal Gita Bilana Chingbana Saktam Langli Manipuri cinema si lecture laga ini musik director ini tawjari ba ini pop ni lagi Manipuri cinema haubre 1972 lagi anda ke kui stage ta dulu thada kui jahi ya face kui jahi ma chukna pangkor pa golden jubilee celebration tawbre iran ki phum to sira punama no mai thaki yam lo miya ba do kanamat na nang iba do sumamut de lithaki dihindi Niyamna Mahaku Lambida He Kini Maha Khulaksa haina mingthon ba Manipuri feature film asi mai pak pa film ama oiduna miyamda anoba mahau ama piba ngam oir sunu haina Mami Mapao gi maiki dagi thamjari Chief Minister Artist Singi Tengbang Scheme 2021-2022 ki khangatlaba beneficiary singda
Chief Minister Nongthombam Birenna Tingbang Lanthokhibaga loinana chahi asigi oina lamdam asigi National Award phangba ngamlakraba filmmaker amadi director singbu pukning thogat po oina Cast Award Lanthokibagi Mapao amu biteng taminase. Chief Minister Artist Singh gi Tangbang CM80 Scheme 2021-22 gi Tangbang lamdam asigi artist Singh da khusin na kibaga loinana chahi asigi oina National Award lawra kraba lamdam asigi filmmaker amadi director Singhbu Cast Award P to na pukning thogat kre Manipur lenga ki Art and Culture Department na sinduna Kangla Fort Vote ki hold the Chief Minister Artist Singh gi Tangbang khusin na bagi thawra madu pangthokivani Manipuri khunai gi saktam amadi culture Artist Singna Maliam the Sak Takribani, Lamdam Asige Artist Singna, Lauriba Taudang, Aduki Matik Jawi, Loinana, Artist Singna Awaba Kudong Chadavakaya, Tengnariba Asidagi, Karada Oirabasu, Kokhan Bangam Navagi Pandamda, Manipur Langaki, Art and Culture Department Ki Makada Chief Minister, Artist Singi Tangbang Scheme Asi, Hodok Pani Haina, Chief Minister Nongthombam Birenna Fongdoki. But artists sing drama yauruni isai sauni lila tauruni halaga mayam dugi tauna bohana bada hayo ayona he dana narakba matam da khanni yembi na bami kanam leite madugi awaba madugi pon mayam du uraka ne khoi government na BJP one government na koi munna khanara kanda artist sing dengbang se koi launch sok se ngammi ngai da khoba khoba ngamdra kanda na phamung du da mathan da taraga lenbado madu koi Sarkar Panda Mande, Pung Cholom, the Wubukana pencil from Budu. But Manipur gi Izati Kanana, Nae, Manipur gi Satam di Kanana Uli, Nakoi Mayam Shin Woodpune, Nakoi Mayam Shin South one Manipur. Chief Minister Artist Singh Tangbang Scheme Asina, Lamdam Asig Artist Singh a Teneriba Kudong Chadabaka Sidagi, Karada Orabasu, Kokhan Bangambata Natana, Artist Singh Nasu Lamdam Asigi, Mai Hena Pakanduna. Manipur gi mingchik purak po oirasano haina Mami Mapao gi Michael dagi thamjari. Aroi bada kumja 2021-2022 gi oina film gi lamda national amadi state level gi award phanglakraba director Singhbu Cine Directors Guild Manipur na pukning thogat pagal loinana taram okhibagi thauram pangthokhibagi Mapao asi amuk miyeng punna taminasi. Senior Directors Guild Manipur na Sinduna Anirak Suba oina kumjali singani kunga matoi kunga nitoi gi film gi lamda national amadi state ki thakta mana laurakraba director okpa gi thauram ama Khomalampak Youth Hostel da pangthokre Manipuri cinema da anoba inot piduna lamdam asigi miyam gi mit mai oina ba hotnabada director singna lauriba thaudang singthana ki lamdam asigi director singna su makhata na miyam gi damak masak thokpa magul laiba film kaya puthorak na ba saruk yakiba miyam na fongdok na ki awardee sing opogi torom da ai busu sarugi han bibani ai film larei la to bahiro film asi state film festival da best wholesome entertainment popular award from kibani aduga
Manipur best film with best director fangibani madugi dama ebu receive tobibani aduga award fangista amana koi cinema hall amadi online gi mayana pamna bada aduda yumpham oiba film ama khaki award pibi maduna salo lerang salo hairu film sigi adugi receive tobudumuga ayobi thank you citizen lu amona thagat chari asungba program asi mathang sei da su hena hena chawna pangtopang boysan ngasi akoi gi director bill Manipur na sindi da ko akoi gi facilitation toriba program sida da smaina akoi gi honor tobi se yamna kare harauba nungai ba phau ya da ko akoi da film namjari ba akoi da akoi thona ma happy ya da film namning ba gi kana tong ba gi film hoi film number se ai film se why matam sangi ko ai de kai gi no da sum singi waring to oi to gi na na ta sai da panom number ya da ne singman sat pa ma ma to wa na gi aina pam ba location he phang da ba mai to da matam gram sang sang gre film gi maming na rong dai fe ko gi Manipur State Festival da when yaw ban ko award khara dum pb ko dan ai gi best direction gi kano pb da gi cinematography da gi costume makeup and the visual effect ne da gi kano art direction award kumba pb Director singna lawriba thaudangbu sakhangbiba amadi pukning thawgatpiriba simak yamna afaba khongthang amani loinana director singna su lamdam asigi hena masak thokpa film kya tungdu puthokpa ngambo oresunu haiba wafam Mami Mapao maikidagi thangjeri. And that's all we have in this episode. Mating episode ta anong Mapao kya loinana amulak chege. Until then, keep watching Impact TV. Bye bye.